Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Saito nakal ching amadi phogok chau ikhaida drone sunglepleptana koipai pairaga leire hairi. Saru Polang Oina Fangkhre tha kharagi mamangdagi thiba khangdana leirakhiba mioi amagi Saru Polang oigani haina thajaba Saru Polang ama ngasi Nambo Police Station gi manung chanba isok chingphu chingdagi Fangkhre hairi. Saru Polang adu ngasi ching aduda sing chanba mioi singna thengnarakibani. Tungda police ta pau piraba matung police amadi forensic expert ki kangbu laktuna yengsinbagi thabak chathakre. Saru Polang Oina leiram liba mafam adugi manak nakpada leiba mioi singdagi phangba paugi matung inadi Saru Polang Oina fanglaba mioi adu naurem makha leikaidagi naurem stomen koba mioi ama oirambi yai. Mioi asi tha kharagi mamangdagi thiba khangdana leirakhibani mahak mafam aduda thauri yanduna siramba oiramba yai haina su thajanari. Number 4 Yonbi nupi amaga lauba lakpa nupi ama PLA na faraba matung warakre. Aina thingkraba lamda masigi lalolup ama oiriba People's Liberation Army PLA gi Star Force Special Task Force na drug lalon bini haiba nupi ama malemgi kaithelda lupa lakh taraga manga rongi mamal oigadaba heroin number 4 ga konana fagalaba matungda warakre haina ngasi PLA Task Force ki kangbu Imphal East ki mafam amada paungni singda unabada fangdokre. PLA gi Special Task Force na fagalaba nupi adu Imphal East District ki manung chana Khergaon awang laikai nongai jamayum Jovida Begum kuntraga manga mapuraba MD Salim kawi hariba nupi asi ngarang numidang pung 3 rom taba matamda fagatpangam kibani hari Jovida Begum dagi drug loba lakpa Imphal East District ki manung Channa haikru makong Max maningdagi khulakpam Sophia kuntraga manga apok palai khidraba khulakpam ningthem su ngarang PLA gi Special Task Force na phagatpangam kre haikru makong dagi Sophia na Khergaon awang laikai dagi leibi Jovida Begum dagi heroin lauba lakpa matamda PLA na fagat khibani hari ngasi ma khunai sida mayai ka bachinja gyoliba sing asi ayakpa chairak pibadi yarabani adubu lenga ki thausinna kanglup masel machit tahanna bagi akanba muknaba lairiba si yengduna PLA na fagalaba Jovida amasung Sophia bo achamba chairak piduna matungda amu hana tawdanaba warak wateng kre haina PLA gi maikai dagi fongdorakli drug sing adu Imphal East District ki mafam amada haidoktuna manghan kre hairi